ꯑꯁꯤꯗꯤ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯊꯠꯂꯒ ꯑꯁꯤꯗꯤ ꯈꯨꯠꯅ ꯇꯥꯏꯔꯤꯅꯤ ꯃꯌꯥꯝ ꯃꯤꯁꯤꯅ ꯇꯥꯏꯕ ꯌꯥꯗꯦ ꯌꯦꯡꯉꯨ ꯃꯆꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯗꯧꯕ ꯉꯁꯤꯁꯨ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯔꯣ ꯉꯥ ꯌꯥꯝꯅ ꯄꯣꯔꯛꯑꯣ ꯈꯪꯉꯕ ꯚꯥꯏ ꯃꯌꯥꯝ ꯍꯥꯏꯔꯝꯃꯨ ꯑꯩ ꯕꯣꯟ ꯇꯥꯕꯨ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯨ भाई मैं यहाँ में बंदे को चल दी क्या ꯆꯣ बिस्कुट तो सब चला ही नहीं ꯃꯌꯥꯝ ꯑꯁꯤꯅ ꯉꯁꯤ ꯄꯣꯔꯛꯄꯅꯤ ꯉꯁꯥꯏ ꯌꯨꯝ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯑꯁꯤꯅ ꯉꯁꯤ ꯄꯣꯔꯛꯄꯅꯤ ꯉꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯂꯨꯄꯥ 1 ꯍꯨꯟꯗꯔꯦ ꯑꯗꯨꯝ ꯅꯨꯄꯤꯅ ꯐꯥꯕꯅꯦꯕ ꯏꯁꯤꯡꯗꯣ ꯀꯪꯊꯔꯕꯅꯤꯅ ꯅꯩꯔꯦꯅ ꯑꯗꯨꯅ ꯅꯨꯄꯤꯅ ꯐꯥꯕꯅꯤ ꯑꯃꯨꯛꯀ ꯉꯥ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯒꯤ ꯆꯅꯤ ꯈꯅꯥꯁꯨ ꯈꯔ ꯌꯥꯎꯔꯦ ꯈꯥꯖꯤꯡ ꯈꯛꯇꯅꯤ दोषिगा ꯉꯥ ꯑꯆꯧꯕ ꯋꯥꯏꯈꯨ ꯑꯃꯒ ꯄꯨꯔ ꯂꯥꯛꯑꯦꯅ ꯅꯥꯅ ꯁꯤ ꯋꯥꯏꯈꯨ ꯐꯥꯏꯌꯦꯅ ꯁꯤꯡꯒ ꯍꯥꯞꯄ ꯊꯔꯣꯏ ꯂꯩꯇ꯭ꯔꯣ ꯄꯨꯈ꯭ꯔꯤꯗ मयाम ले और ꯅꯤꯡꯒꯥꯏꯕꯤꯗꯤ ꯆꯥꯅꯤꯡꯉꯤ ताऊना ले और मयाम ꯑꯩꯒꯤꯁꯦ ꯀꯥꯕꯨꯡꯒꯣꯁꯇꯒꯤ ꯂꯩꯔꯛꯏꯕ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯀꯥꯕꯨꯡꯒꯣꯁ ꯕꯖꯥꯔ ꯂꯥꯜꯂꯒ ꯂꯥꯛꯏ ꯑꯗꯨꯒ ꯀꯥꯕꯨꯡꯒꯣꯁ ꯕꯖꯥꯔꯗꯒꯤ ꯑꯁꯤꯁꯦ ꯂꯩꯔꯛꯏꯅꯤ 1 2 3 4 5 6 7 8 9 10 11 12 ꯌꯣꯡꯆꯥꯛ 13ꯗꯅꯦ ꯂꯨꯄꯥ 50 ꯑꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯃꯔꯨꯡꯒ ꯒꯦ ꯂꯥꯎꯅ ꯆꯪꯉꯦ ꯌꯦꯡꯉꯨ ꯑꯣꯏꯃ ꯍꯥꯎꯔꯅꯤ ꯁꯤ ꯑꯗꯩ ꯄꯣꯔꯛꯏꯕ ꯌꯨꯝꯗꯩ ꯄꯣꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯔꯦꯕꯤꯠ ꯆꯥꯕꯒꯤ ꯄꯣꯔꯛꯑꯦ ꯅꯅꯥꯊꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯀꯃꯥꯏꯅ ꯆꯥꯏ ꯅꯥꯅ ꯆꯥ ꯇꯧꯕꯤꯅꯨꯅꯦ ꯉꯥꯏꯈꯣꯅꯦ ꯁꯨꯃꯥꯏꯅ ꯄꯤꯖꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯉꯧꯁꯜꯂꯦ ꯑꯗꯣ ꯑꯁꯤꯁꯦ ꯍꯌꯦꯡ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛꯀꯤ ꯉꯥ ꯊꯣꯡꯕꯅ ꯁꯤꯗ ꯂꯩꯔꯦ और आ गया ना अभी तो आ गया है जो ना 22 तक बच्चा एग्जाम तो 3 तारीख तक एग्जाम आने लग गया The next day. ꯔꯦꯕꯤꯠ ꯀꯥꯏꯅ ꯇꯧꯋꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯄꯤꯇ꯭ꯔꯨꯁꯦ ꯇꯧꯔꯤꯁꯦ ꯔꯦꯕꯤꯠꯇ ꯇꯧꯔꯤꯁꯦ ꯑꯩ ꯃꯆꯥ ꯊꯣꯏꯕꯤ ꯀꯟꯅ ꯃꯦꯠꯂꯨꯅꯨ ꯃꯆꯥ ꯀꯟꯅ ꯃꯦꯠꯂꯨꯅꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯕꯨꯛꯇ ꯀꯟꯅ ꯃꯦꯠꯀꯅꯨ ꯍꯥ ꯃꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯝꯇ ꯆꯨꯞꯄꯨ ꯆꯨꯞꯄꯨ 엄마 까나 ngang ba 까나 ngang da mabukta ka na me ka no khole ma khotam ni khot bhai tam mayam bosta gi ga pot tha si mayam bosta se na sumai to na round ka e yong se du yam se phajana round oi ba dingam de ꯑꯗꯨꯝ ꯀꯛꯑꯦ ꯀꯥꯕꯨ ꯑꯣꯏꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯁꯤ ꯕꯣꯁꯇꯥꯁꯤ ꯁꯨꯃꯥꯏꯅ ꯀꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯔꯥꯎꯟꯁꯦ ꯁꯤꯒꯤ ꯃꯊꯨꯟꯁꯤꯒ ꯇꯥꯏꯁꯟꯗꯣꯏꯅꯤ ꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯉꯥꯏꯈꯣ ꯂꯦꯡꯉꯛꯀꯅꯨ ꯊꯣꯛꯎꯅꯦ ꯊꯣꯛ ꯌꯥꯔꯣꯏꯑꯕ ꯑꯁꯤꯒꯤꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯦꯛꯆꯟꯈꯤꯕꯗꯣ ꯁꯦ ꯃꯈꯥꯒꯤ ꯔꯥꯎꯟꯁꯦ ꯈꯤꯇꯪ ꯄꯤꯑꯝꯃꯦ ꯑꯩꯁꯨ ꯈꯜꯂꯦꯕ ꯀꯩꯅꯣ ꯇꯧꯕ ꯇꯥꯏꯕ ꯃꯇꯝꯗ ꯄꯤꯛꯀꯗ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯣ ꯈꯔ ꯄꯤꯑꯝꯕꯗꯨꯅ ꯑꯁꯤꯁꯦ ꯈꯔ ꯊꯦꯛꯆꯜꯂꯦ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯋꯥꯡꯃꯟꯈꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯒꯦ ꯇꯧꯋꯤꯅꯦꯕ ꯁꯤ ꯋꯥꯡꯃꯟꯈꯔꯦ ꯑꯗꯨꯅ ꯑꯁꯤ ꯃꯥꯒꯤ ꯔꯥꯎꯟꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯏꯊꯔꯛꯀꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯆꯪꯉꯅꯤꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯅ ꯔꯥꯎꯟꯁꯦ ꯈꯤꯇꯪ ꯍꯥꯏꯊꯔꯛꯀꯦ ꯕꯣꯁꯇꯥꯁꯦ ꯁꯤ ꯑꯍꯥꯟꯕꯗꯅꯦ ꯑꯁꯤꯒꯤꯁꯦ ꯁꯨꯝ ꯌꯥꯝꯅ ꯇꯧꯔꯒ ꯁꯤ ꯊꯦꯛꯆꯜꯂ ꯇꯥꯏꯁꯜꯂꯛꯏꯅꯦꯕ ꯁꯤꯒ ꯂꯩ ꯌꯦꯡꯉꯣ ꯑꯗꯨ ꯑꯃꯨꯛꯀꯒ ꯑꯃꯨꯛ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯄꯥꯟꯁꯦ ꯑꯁꯤꯁꯦ ꯍꯣꯅꯣꯞ ꯂꯥꯎꯏꯗꯅ ꯑꯗꯨꯅ ꯃꯄꯥꯟꯁꯤꯃ ꯑꯃꯨꯛꯀꯒ ꯑꯃꯨꯛ ꯇꯥꯏꯠ ꯑꯣꯏꯅꯕꯒꯤꯅꯦ ꯇꯥꯏꯠ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯀꯣ ꯑꯗꯨꯅ ꯇꯥꯏꯠ ꯑꯣꯏꯅꯕꯒꯤ ꯑꯁꯤꯒꯤꯁꯤꯃ ꯑꯃꯨꯛ ꯃꯄꯥꯟꯁꯤꯃ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯥꯏꯁꯜꯂꯛꯑꯦ ꯌꯦꯡꯉꯣ ꯃꯌꯥꯝ
ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯈꯔ ꯀꯜꯂꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯥꯏꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯥꯏꯔꯤꯅꯦꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯥꯏꯕ ꯂꯣꯏꯔꯦ ꯌꯦꯡꯉꯨ ꯐꯖꯔꯕꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯅꯅꯦ ꯃꯥꯅ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄ ꯂꯩꯕꯥꯛꯅꯤ ꯌꯦꯡꯉꯣ ꯂꯩꯕꯥꯛꯁꯦ ꯀꯟꯕꯅ ꯈꯤꯇꯪꯅꯦ ꯂꯧꯕꯨꯛ ꯂꯣꯟ ꯍꯤꯡꯒꯣꯜꯗꯒꯤꯒ ꯄꯣꯔꯛꯑꯗꯤ ꯐꯕ ꯑꯗꯣ ꯃꯥꯗꯤ ꯂꯧꯕꯨꯛꯇꯒꯤꯅꯦ ꯃꯥꯒꯤ ꯂꯧꯕꯨꯛꯇꯒꯤ ꯌꯣꯠꯅ ꯖꯥꯜꯂ ꯄꯣꯔꯛꯏꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯀꯜꯂꯦꯕ ꯑꯁꯤꯒꯤ ꯆꯦꯛꯁꯤꯅ ꯊꯨꯒꯥꯏꯔꯅꯤ ꯆꯦꯛꯁꯤꯁꯨ ꯑꯋꯥ ꯐꯗꯤꯒꯣꯝꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯈꯪꯗꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯊꯥꯔꯒ ꯈꯪꯗꯦ ꯐꯔꯦ ꯖꯥꯁꯨ ꯑꯣꯏꯁꯨ ꯊꯥꯖꯤꯜꯂꯒꯦ ꯄꯣꯔꯛꯑꯕꯅꯤꯅ ꯊꯥꯖꯤꯜꯂꯅꯤ ꯍꯥꯞꯆꯤꯜꯂꯦ ꯌꯦꯡꯉꯨꯁꯦ ꯐꯖꯗ꯭ꯔꯥ ꯐꯖꯕꯅ ꯂꯣꯏꯔꯦꯕꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠ ꯊꯥꯕꯕꯨ ꯌꯥꯔꯅꯤꯕꯣ ꯀꯥꯔꯇꯨꯟ ꯇꯞ ꯈꯔ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯈꯨꯐꯖ ꯑꯃ ꯑꯗꯣ ꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯊꯥꯖꯤꯜꯂꯅꯤ ꯑꯁꯤ ꯊꯥꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤꯗꯤ ꯃꯊꯛꯇ ꯄꯨꯈꯠꯂꯔꯣꯏ ꯁꯤꯒ ꯑꯗꯨꯝ ꯊꯝꯃꯅꯤ ꯑꯁꯤ ꯅꯧꯔꯤꯅ ꯍꯧꯖꯤꯛꯇ ꯊꯥꯕꯇ ꯉꯥꯏꯔꯤꯕꯅꯤ ꯀꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯊꯝꯃꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯄꯨꯈꯠꯂꯅꯤ ꯃꯊꯛꯇ ꯁꯤꯒ ꯑꯩꯅ ꯑꯩꯈꯣꯏ ꯈꯔꯒꯣꯁꯀꯤ ꯃꯊꯤꯗꯣ ꯍꯥꯞꯆꯜꯂꯦ ꯑꯃꯨꯛ ꯖꯣꯃꯥ ꯇꯧꯔ ꯊꯝꯕꯅꯦꯕ ꯅꯪꯒꯤ ꯃꯊꯤꯅ ꯇꯧꯅꯨ ꯑꯗꯨꯒꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯔꯒꯣꯁ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠ 4-5ꯅꯤ ꯃꯇꯨꯡꯗꯒꯗꯤ ꯑꯗꯨꯝ ꯔꯤꯖꯜ ꯐꯪꯒꯅꯦꯕ ꯐꯩ ꯐꯠꯇꯦꯗꯣ ꯑꯗꯣ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯂꯩꯕꯥꯛꯁꯦ ꯂꯧꯕꯨꯛꯀꯤ ꯂꯩꯕꯥꯛ ꯑꯀꯟꯕꯗꯨꯅꯦꯕ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯈꯔꯒꯣꯁꯀꯤ ꯃꯊꯤ ꯍꯥꯞꯆꯟꯕꯁꯤꯅꯗꯤ ꯑꯗꯨꯝ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯕꯨꯗꯤ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣꯟꯅ ꯃꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤꯁꯤꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯕꯒꯤꯅꯤ ꯑꯁꯤꯗꯤ ꯑꯩꯅꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯊꯠꯂꯒꯅꯦ ꯑꯣꯏ ꯖꯦꯠꯇ ꯄꯨꯝꯅꯃꯛ ꯇꯥꯏꯁꯜꯂꯦ ꯌꯦꯡꯉꯨ ꯁꯣꯟꯗꯁꯨ ꯇꯥꯏꯁꯜꯂꯦ ꯁꯣꯟꯗꯁꯨ ꯇꯥꯏꯁꯜꯂꯦ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯁꯨ ꯔꯥꯎꯟꯁꯦ ꯄꯨꯔꯥ ꯑꯣꯏꯔꯨ ꯌꯥꯗꯦꯕ ꯑꯗꯨꯃꯛꯄꯨ ꯑꯗꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯇꯧꯔꯒꯅꯦ ꯑꯗꯒꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯥꯏꯁꯜꯂꯦ ꯑꯍꯥꯟꯕꯗ ꯇꯥꯏꯗꯉꯩꯒꯤ ꯇꯧꯈꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯏꯔꯒ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕꯅꯦ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅꯅꯦ ꯇꯥꯏꯁꯟꯈꯤꯕꯗꯒꯤꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯇꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯊꯥꯗꯣꯏꯅꯤꯅꯅꯦ ꯑꯁꯤ ꯈꯤꯇꯪꯒ ꯑꯃꯨꯛ ꯅꯦꯝꯍꯜꯂꯛꯀꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯔꯦꯕꯤꯠꯀꯤ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯍꯥꯞꯅꯕꯒꯤ ꯑꯗꯨꯝ ꯀꯦꯔꯣꯠ ꯀꯔꯤ ꯀꯔꯥꯡ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯂꯦꯠꯇ ꯍꯥꯞꯄ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯇꯤꯡꯊꯧꯅꯦ ꯌꯨꯝꯗꯒꯤꯁꯨ ꯇꯤꯡꯊꯧ ꯄꯨꯔꯛꯅ ꯂꯩꯌꯦꯕꯅꯦ ꯑꯗꯣ ꯇꯤꯡꯊꯧꯒꯗꯣ ꯑꯣꯏꯔꯒꯗꯤ ꯐꯟꯗꯣꯛꯄꯅꯤꯅꯅꯦ ꯂꯣꯏꯅ ꯆꯈꯥꯏꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯁꯤꯒꯤꯁꯦ ꯑꯃ ꯇꯥꯏꯕꯤꯔꯦ ꯑꯁꯤꯗꯤ ꯈꯨꯠꯅ ꯇꯥꯏꯔꯤꯅꯤ ꯃꯌꯥꯝ ꯃꯦꯆꯤꯟꯅ ꯇꯥꯏꯕ ꯌꯥꯗꯦ ꯌꯦꯡꯉꯨꯗꯣ ꯁꯤꯗꯤ ꯈꯨꯠꯅ ꯇꯥꯏꯔꯤꯅꯤ ꯃꯦꯆꯤꯟꯅ ꯑꯁꯤꯒꯤꯁꯤꯒ ꯃꯦꯆꯤꯟꯅ ꯆꯦꯜꯂꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯈꯨꯠꯅ ꯇꯥꯏꯔꯤꯅꯤ ꯑꯗꯣ ꯑꯁꯤ ꯋꯥꯡꯉꯤꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯇꯤꯡꯊꯧ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯥꯡ ꯍꯥꯞꯄ ꯑꯣꯏꯔꯒꯁꯨꯅꯦ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯅꯦꯝꯊꯍꯜꯂꯒꯅꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯦ ꯑꯁꯤꯁꯨ ꯕꯣꯁꯇꯥ ꯐꯠꯇꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯇꯧꯔꯒ ꯇꯥꯏꯁꯜꯂꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯏꯁꯜꯂꯦ ꯑꯁꯤꯈꯛ ꯇꯥꯏꯔꯦ ꯑꯗꯩ ꯑꯃꯗꯤ ꯇꯥꯏꯔꯒ ꯐꯗꯤꯒꯣꯝ ꯊꯥꯈ꯭ꯔꯦꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯈꯖꯤꯛꯇꯪꯕꯨ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ